Akaswani Facebook ngasigi akanaba pau pazari. Aimona jingbi kanu pau ta kanase. Handak jumthong kutingda awa baje thing phangliba maru ena nupi obi singna awa baje thing phangliba cylinder leitabagi gas leitabagi awa ba mayam ase Pradhan Mantri na uraduna anuba thorang amala phalani hairi. Hauji jumthong kutingda mi obi ki masada gas leiri haibase senglaba wafamni Maybe massaging the chiliba, gas sing ase, I queen a house exacunda, sitting like any hiding. Maybe massaging the chiliba guessing see, kind of no child of agency ama, hang like a me. Mayam Natana Mapamadu the gas my maggie donate over Zaragadi, blood donation, gumna, gas donation, game almost hold like any hiding. Kanagamana as the gas donate, towning the Jaragana. Angi akan berserak andali hanya suhai. Pau tabiu aduga ay mendising biu. Matangi pau na ngkhiren da pangthokiba mandok humegi. Isei nupi palada jaurubi bagi oza karana ngarang. Silsergi mayulda sporting club da pangthokiba thabal aduda yam thinu ne khai gare. Hai. Hauji pau. Hauji ay ngahaki matungda ayat asum nakanda sakadaba lay aduna maya mathang pau mu ngai ngasi hayeng asik matam simakta ta taminnashi ka. Ngasi lo enadi matang asida Facebook ki pau pathaja. Karamja.